offline class ꯇꯥꯛꯄ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ whiteboard ꯁꯤꯖꯤꯟꯅꯔꯒ ꯐꯖꯅ explanation ꯇꯧꯔꯒ ꯇꯥꯛꯑꯦ ꯑꯗꯨꯒ ꯍꯞꯇꯥ ꯆꯦꯞꯇꯔ ꯑꯃ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯦꯁꯁꯦ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯑꯣꯟ ꯇꯧꯍꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯍꯜꯂꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟ ꯃꯅꯨꯡꯗ ꯇꯥꯛꯈꯤꯕꯗꯨ ꯍꯣꯏ ꯃꯃꯥꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯀꯔꯤ ꯀꯔꯤ ꯇꯥꯛꯈꯤ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯂꯣꯏꯅ ꯇꯧꯈꯠꯂꯦ ꯑꯗꯨꯒ ꯅꯣꯠꯁ ꯉꯁꯤꯒꯤ ꯊꯥꯔꯛꯄ ꯅꯣꯠꯁ ꯀꯩꯀꯥꯗꯣ ꯑꯃꯨꯛ ꯑꯩ ꯏꯁꯥꯅ ꯏꯊꯣꯛꯑ ꯃꯇꯨꯡꯗ ꯔꯤꯚꯤꯖꯟ ꯆꯠꯊꯣꯛꯑꯅꯤ ꯔꯤꯚꯤꯖꯟ ꯆꯠꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩ ꯏꯁꯥꯅ ꯏꯊꯣꯛꯄ ꯉꯝꯕ ꯈꯣꯠꯄ꯭ꯔꯅ ꯌꯦꯡꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯡꯗꯥꯡꯗ ꯅꯣꯡꯃꯒꯤ ꯄꯤꯊꯔꯛꯄ ꯅꯣꯡꯃꯒꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯩ ꯔꯤꯚꯤꯖꯟ ꯆꯠꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯋꯦ ꯑꯩ RM ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 6ꯇꯩ ꯇꯝꯖꯔꯦ ꯑꯩ ꯃꯈꯥ ꯇꯥꯕ ꯀꯦꯔꯤꯌꯔ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯆꯠꯆꯒꯦꯅ ꯈꯟꯖꯔꯤ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯥꯏ ꯇꯧꯅꯤ ꯗꯣꯛꯇꯔ ꯑꯣꯏꯅ ꯍꯣꯠꯅꯒꯦ ꯑꯩꯅ ꯗꯣꯛꯇꯔ ꯈꯟꯖꯕꯁꯤꯗꯤ ꯑꯩ ꯑꯉꯥꯡꯉꯩꯗꯩꯁꯨ ꯗꯣꯛꯇꯔꯁꯦ ꯌꯥꯝ ꯄꯥꯝꯖꯔꯛꯑꯦ ꯑꯗꯨꯗꯨꯒ ꯁ꯭ꯀꯨꯜꯁꯦ ꯂꯤꯡꯈꯠꯄꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯅꯥꯎꯄꯥ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗꯕ ꯑꯁꯤ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯂꯥꯏꯅꯥ ꯑꯃꯅ ꯂꯩꯈꯤꯗꯕꯅꯦ ꯁꯤꯁꯤꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯩꯉꯣꯟꯗ ꯄꯤꯔꯒ ꯑꯩ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯂꯥꯏꯅꯥ ꯀꯌꯥ ꯑꯃ ꯑꯩꯅ ꯂꯥꯏꯌꯦꯡꯗꯨꯅ ꯃꯤ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤ ꯄꯥꯝꯕꯒꯤꯅꯦ ꯑꯗꯨꯒ ꯍꯣꯏ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯝꯅ ꯋꯥꯡꯉꯦ ꯑꯗꯣ ꯄꯩꯁꯥ ꯌꯥꯝ ꯋꯥꯡꯕ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯩꯅ ꯈꯔ ꯌꯥꯔꯤꯕꯃꯈꯩ ꯅꯦꯝꯊꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯍꯟꯕ ꯉꯝꯕ ꯑꯁꯤ ꯄꯥꯝꯕꯒꯤꯅꯤ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯇꯧꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇ 24 hour book worm ꯑꯣꯏꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯉꯥꯛꯇꯪ ꯄꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯊꯋꯥꯏ ꯌꯥꯎꯅ パꯊꯣꯛꯄ ꯑꯗꯨꯒ ꯄꯥꯕ ꯍꯦꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯁꯥꯅ ꯏꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯏꯁꯥꯅ ꯏꯊꯣꯛꯑ ꯃꯇꯨꯡꯗ ꯏꯁꯥꯅ ꯀꯥꯏꯗ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃ ꯂꯥꯜꯂꯤꯕꯈꯩꯗꯣ ꯑꯃꯨꯛ ꯏꯊꯣꯛꯄ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯗꯥꯡꯗ ꯂꯣꯏꯅ ꯄꯥꯊꯣꯛꯑꯒ ꯏꯊꯣꯛꯄ ꯈꯣꯠꯄ ꯑꯁꯤꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯣꯏ ꯀꯣꯏꯁꯟꯁꯦ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯗꯥꯎꯗꯁꯨ ꯂꯩ ꯑꯩ ꯇ꯭ꯌꯨꯁꯟꯁꯦ ꯌꯥꯝ ꯄꯥꯛꯅꯗꯤ ꯆꯠꯂꯛꯇꯦ ꯑꯗꯣ ꯃꯦꯠꯁꯀꯤ ꯆꯠꯂꯦ ꯃꯦꯠꯁꯀ ꯍꯥꯏꯌꯔ ꯃꯦꯠꯁꯀ ꯆꯠꯂꯦ ꯃꯦꯠꯁꯀ ꯍꯥꯏꯌꯔ ꯃꯦꯠꯁꯀꯁꯦ ꯁꯔ ꯄ꯭ꯔꯤꯇꯝꯗ ꯆꯠꯆꯔꯛꯑꯦ ꯃꯦꯠꯁꯇꯪꯗꯤ ꯁꯔ ꯆꯧꯁꯅꯥꯗ ꯑꯃꯨꯛꯇꯪ ꯆꯠꯂꯦ ꯑꯗꯨꯒ ꯑꯅꯤꯃꯛ ꯑꯣꯏꯅ ꯀꯝꯕꯥꯏꯟ ꯑꯣꯏꯅ ꯆꯠꯆꯕꯁꯦ ꯁꯔ ꯄ꯭ꯔꯤꯇꯝꯗ ꯆꯠꯂꯦ ꯑꯗꯨꯒ ꯁꯣꯁꯦꯜ ꯁꯥꯏꯟꯁꯀꯤꯗꯤ ꯆꯠꯆꯩ ꯑꯩꯅ ꯁꯔ ꯕꯤꯕꯜꯗ ꯑꯗꯨꯗꯨꯒ ꯀꯦꯃꯦꯁꯇ꯭ꯔꯤꯒ ꯐꯤꯖꯤꯛꯁꯀꯗꯤ ꯁꯔ ꯃꯦꯖꯤꯛꯇ ꯑꯇꯩꯗꯤ ꯆꯠꯇꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯩ ꯌꯨꯝꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯛꯅ ꯇꯧꯕ ꯑꯣꯏꯗꯕꯅꯤ나 ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯏ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯂ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯇ꯭ꯌꯨꯁꯟ ꯀꯩꯀꯥ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯄꯥꯏ ꯄꯨꯡ 11:30 ꯐꯥꯎꯗꯤ ꯑꯗꯨꯝ ꯄꯥꯖꯩ ꯀꯣꯚꯤꯗ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯦ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯗꯣ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯦ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯈꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯍꯦꯛ ꯇꯧꯕꯒ ꯑꯗꯨꯝ ꯐꯣꯟ ꯄꯤꯔꯛꯄ ꯑꯗꯨꯒ ꯍꯦꯛ ꯂꯣꯏꯕꯒ ꯐꯣꯟꯁꯦ ꯂꯧꯁꯟꯈ꯭ꯔꯒ ꯅꯣꯠ ꯊꯥꯔꯛꯑꯒꯅ ꯄ꯭ꯔꯤꯟꯇꯔꯗꯒꯤ ꯆꯤꯡꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯈꯨꯠꯅ ꯏꯊꯣꯛꯄ ꯑꯗꯒꯤꯗꯤ ꯏꯊꯣꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯅ ꯄꯥꯊꯣꯛꯄ ꯑꯗꯨꯒ ꯏꯊꯣꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯃꯥꯅ ꯑꯃꯨꯛ ꯍꯪꯕ ꯑꯗꯩ ꯍꯪꯉ ꯃꯇꯨꯡꯗ ꯀꯣꯏꯁꯟꯁꯦ ꯏꯊꯣꯛꯑꯒ ꯑꯩ ꯏꯁꯥꯅ ꯔꯤꯚꯤꯖꯟ ꯇꯧꯔꯒ ꯇꯦꯁꯀꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯃꯃꯥꯅ ꯍꯥꯟꯅ ꯄꯤꯅꯤꯡꯉꯦ ꯑꯗꯨ ꯃꯇꯨꯡꯗ ꯄꯥꯕꯨꯡꯗ ꯑꯗꯨꯗꯨꯒ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤꯗꯤ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤꯕ ꯑꯩꯉꯣꯟꯗ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁ ꯀꯩꯀꯥ ꯑꯗꯒꯤ ꯃꯦꯠꯁꯀꯤ ꯑꯣꯖꯥꯗ ꯁꯔ ꯄ꯭ꯔꯤꯇꯝꯗ ꯄꯤꯖꯅꯤꯡꯉꯦ ꯍꯥꯏꯌꯔ ꯃꯦꯠꯁꯀꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯦꯠꯁꯁꯦ ꯍꯩꯅꯈꯤꯗꯕꯗꯒꯤ ꯍꯩꯅꯍꯟꯈꯤꯕ ꯑꯣꯏꯍꯟꯕ ꯑꯃ ꯑꯣꯏꯍꯟꯕꯤ ꯁꯣꯁꯦꯜ ꯁꯥꯏꯟꯁꯅ ꯁꯔ ꯕꯤꯔꯕꯜꯗ ꯑꯃ ꯄꯤꯖꯅꯤꯡꯉꯦ ꯁꯔ ꯕꯤꯔꯕꯜꯅ ꯁꯣꯁꯦꯜ ꯁꯥꯏꯟꯁꯁꯦ ꯃꯤ ꯑꯅꯝꯕ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯁꯣꯁꯦꯜ ꯁꯥꯏꯟꯁꯁꯦ ꯍꯩꯅꯍꯟꯈꯤꯕꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯩꯅꯍꯟꯈꯤ ꯏꯁꯥꯅ ꯑꯩꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯒꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯇꯝꯁꯦ ꯌꯥꯔꯤꯈꯩꯗꯤ ꯃꯥꯡꯍꯟꯗꯕꯤ ꯂꯥꯏꯔꯤꯛ ꯔꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯤꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯟꯀꯔꯦꯖꯃꯦꯟꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯦꯟꯀꯔꯦꯖꯃꯦꯟꯁꯨ ꯏꯁꯥꯅ ꯑꯦꯟꯀꯔꯦꯖ ꯇꯧꯖꯔꯒ ꯂꯥꯏꯔꯤꯛꯁꯦ ꯐꯣꯔꯋꯥꯔꯗꯇ ꯑꯗꯨꯝ ꯄꯨꯕꯤꯕ